सोशल मीडिया थागलक्पा तोंगान बा ई पाउसिंग म्यामदा अपडेट हमजरी अहानबदा मणिपुर 24/7 लाइव न्यूज फेसबुक पेज तगी लौखटजरगा ngasi ayuk nongalamdai pung 3:30 taba adwaida pambaina lusingba UNLF lanmi yankhai muka kuki terrorist ki makhoi chani muka Burma gi minthadagi Manipur gi maringthel taba lambida akanba muongda khuthokna khre UNLF ki maikaida asok apan amata yawkhide adubu kuki darukti kuki len phangkhre hairi mathangda Imphal 360 dagi lokhatjaraga hojik kangbai phagokchau ikhaida BSF ka army ga kana muknari Mathangda Crimes in Kanglai Park Facebook page tagi lokhatjaraga Central Force na huralakpa pot Central Force na fabadagi torbung phagokchau ikhai ngaihak Muknakhre Central Force masen Mathangda Bipin Sharma SS Facebook account tagi lokhatjaraga Indian Army na KNAB ZRAPDF ta khutlai maru drone marangkai na pithakre 2024 India gi leibak lepo oidori mitai muthanaba asowa senfam thadari loisilakpada kuki na maitai lanmi PLA kaya ama fare haina aranba pau sandorakle miyamna thaja bigano uriba photo asida maitai gi mi natraga maitai lanmi amata yawde anisi nahan location amada khwaidagi asoba camp PDF na capture tawbada Burmese ki mi phakibani Video dusu miyamna thengna horamni haina thajai khong khut pulaga walking satpa video duni kuki na maitai lanmi ne haina Manipur da laiba maitai aikhoi pakhatna bai aranba fake propaganda sembani